ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯐꯨꯜ ꯃꯨꯟꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯂꯥꯁ ꯁꯨꯄꯔ ꯐꯨꯜ ꯃꯨꯟ ꯑꯣꯐ ꯗ ꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯄꯔ ꯐꯨꯜ ꯃꯨꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯇꯣꯞꯄ ꯅꯍꯥꯟꯒꯩ ꯅꯣꯔꯃꯦꯜ ꯐꯨꯜ ꯃꯨꯟꯒ ꯍꯥꯏꯗꯤ ꯈꯦꯠꯅꯩꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯥꯒꯤ एनर्जीꯁꯦ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯥꯟꯁꯤꯗ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯕ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯔꯣꯏꯒꯦꯗꯤ ꯇꯧꯕꯅꯦ ꯑꯗꯣ ꯄꯔꯁꯅꯦꯜ ꯃꯦꯁꯦꯖ ꯑꯗꯒꯤ ꯀꯩꯗ ꯁꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯍꯌꯦꯡꯒꯤ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯌꯦ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯅ꯭ꯌꯨꯁ ꯀꯩꯀꯥ ꯌꯦꯡꯕꯁꯤꯗ ꯍꯥꯏꯗꯤ ꯂꯣꯠꯁ ꯑꯣꯐ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯂꯩꯔꯦꯕ ꯑꯃꯈꯛ ꯅꯦꯒꯦꯇꯤꯚ ꯀꯩꯅꯣ ꯃꯌꯥꯝ एनर्जीज मयाम अमा हाई तारेको हाइदि अखोई वखन सुम नुंगाइतेनको अदुम्बा मयामदो खतंग रिलीज तौहलगा हाई तारेको अफबा इंटेंशन अमा सेट तौसेबा अखोइना पामिबा पोतो सेट तौबिबा हाई तारेको अदो सिदा हाई तारेको हाइदि सिदा अखोइगी गोल हाई तारेको लाकदोरिबा चही सिगी गोल हाई तारेको मयामगी ओइना पुन्ना फजना निमिनरसु याइको हाइदि पर्टिकुलर ओइना आइगी पर्सनल खतंगी नत्तबिदा हाई तारेको होजिक तौरिबा मयाम सिगी ओइना हाई तारेको अदुमाइन तौरगा केनो तौबिरसु यारेको अदुगा रिलीज तौहनगिबा हाई तारे फत्तबा नुंगाइतबा अइना पामदबा पोत हाइरसिनेको पामदबदी मयाम अमा लैरेको हजिको हाइदि पामदबा थोनिंगदबदी मयाम अमा लैरे अदुम्बा मयामदो हाइदि इथोक्सेबा चे अमदा हाई तारेको चे अमदा इथोक्पा अन हाइरगदि क्वाइ फर्स्ट ताजे केनो तौइसे हाई तारेको violence सिमा लैरेको हाइदि मेन ओइना हाई तारेको हाइदि पर्सनल की करीगी अदोगे अदागी नत्तबदा आइगी पर्सनल की ओइना नुंगाइतबा लैरगसु लोइना रिलीज तौहनबा याइको अदो हजिक अखोइना अखोइगी लाइफ ता पामदबा पोत मयामसे लोइना इथोक्सेबा हाई तारेको violence हारसिनेको violence से ngसाइगी black pen लोबियुको हाइदि blank paper अमदा सुमाइना इसेबा violence है हाइदि इबा मतमदा खल्लोबा तसेंगना पामद्रेबा थोइबा इरांग मयामसे को हाइदि just cut को हाइदि सिगी कैनो हाइ तारेको अतोप्पा हाइ तारेको मी हाइरसिनेको मी ददि मयाम अमा लेगरे हजिक अइना सिदा इयुरदि अमु कैनो तौरानी हाइदि अदो सिदा हाइ तारेको अइना इनिंगिबा अखोइना हजिक अखोइगी सोसाइटी सिदा पामदबा मी मयामसु लोइना इथोअसेबा ngasiदी हाइ तारेको अदुदुना हाइ तारेको सि मयामसे लोइना इथोअसे नेगेटिव ओइबा पार्ट ngै से हाइ तारेको फत्तबा मयामसे लोइना इरो पेज थना अदुगा जस्ट कट तौथो खंब्रा अदुगा सिगी चेसे मई थादोगा डस्टबिन दा लंगथोकेरा टॉयलेट की कुमुता थादगिगेरा अदुमाइना तौबियोबा हाइ तारेको हाइदि सिजे चलहनगिबा पामेबा अखोइ पुरा मांगहनिंगबदो हाइ तारेको अखोइगी होजिक केनो द क्वाइ फर्स्ट सी रिलीज तौहनबा मयाम दरकार रोइबा सी रिलीज तौहनग्रेनाको अदुगी मतुंगदा हाइ तारेको हाइदि सिसिना हाइ तारेको हाइदि फत्तबा लौथोकपगी कैनोनिको अखोइदगी हाइ तार होजिक अखोइगी लाइफ तगी कैनोसे हाइ तारेको रिलीज तौहनबा हाइ तारेको नुंगाइत्रिबो खोत्रिबो मयाम हाइ तारेको होजिक अखोइना फेस तौरिबा मयाम हाइ तारेको इमोशंस ओइरो अदगी अतै लैरिबा मयामसेको अदु सिसिमा लैरे ख्वाइ फर्स्ट को अदुगा सिसे इद्रे कोमत अदुम मयामना अदुम खर ग्यान तानम खंबिरमनिना हाइदि ब्लैक पेन अम लोनि नुंगाइता मयाम तो लोइ इथो इरे मतमदुदा खल्लोबा चटखरे हाइबसे सिगी मयामसे लोइनमक लोइरे हाइबगी कैनोसे हाइ तारेको सि लेरेको अदु सि चेसे पामदबनिना इना सोमदा फोल्ड तौन हाइनको अइना पामदब पोनेबा सिसे हाइदि अखोइगी लाइफ ता लेहनिंगदा पोने अदुदुना सोमदा साइना फोल्ड तौरगा सिगी चेसे हाइजे मै थादोगा टॉयलेट की कुमुतोइ नंगथो सिमा लेरेको अहामबदको अदु मतुंगदा हाइ तारेको अइ इसागी ओइना मैनिफेस्टेशन के का तौबु खोटपगी हाइरगदिको एनी मैनिफेस्टेशन एनी रिचुअल अमा तौबु मतमदा हाइ तारेको हाइदि अइगी कैनो सेट हाइदि माइंड से स्टेबल ओहेनबा मा चंगिनको ngaतंग फंबिरोको ngaतंग फंबिरा कैंडल अमा कै अमा थानबियोको हाइदि कैंडल अमा थानबियो फमो ngaतंग मेडिटेशन गुम्बा तौ इसै अइंगबा गुम्बा तारगा 5 मिनट्स गुम्बा कै गुम्बा मेडिटेशन तौबिरेदना अदुगा हाइ तारेको मेडिटेशन तौबा मतमसिदको हाइदि मेडिटेशन तौबसिजु हाइदि नुंगाइतबसु रिलीज तौहलोबा साइ कानसिदको हाइदि अइगी मरमदा मीना फत्तबा ngang खोलकपा हाइ तारेको अदुम्बा मयामसुको हाइ तारेको हाइदि जस्ट हाइदि खोइगी कोट कटिंग की टाइप ता हाइ तारेको कोट कटिंग हाइरगदि खोइना अंगांगी कैनो पोको मतमदा कोर्ट से हाइ तारे कोइ कक्थलेना ममागा मचादो कैनो तौरगा हाइ समनरगा लेबदा दुगी टाइप ता हाइ तार वाखन से दा हाइ तार कट तौहनबा मचंगे बसिदको अदो सिदा हाइ तार अइगी धमकता फत्तबा ngang हाइ तारेको नत्रगा हाइदि अइनासु ngangeना खंदबा हाइ तारेको हाइदि जज तौदबा हाइ तारेको डोंट जज एनीवन कई हाइनी जजमेंट तौबा मतमदको हाइदि अखोइदसु हाइ तारेको अखोइगी
ꯑꯗꯨꯒꯤ ꯑꯦꯅꯔꯖꯤꯗꯣ ꯑꯦꯛꯆꯦꯟꯖ ꯇꯧꯋꯦꯕ ꯑꯦꯛꯆꯦꯟꯖ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯐꯕ ꯅꯠꯇꯦꯗꯅꯀꯣ ꯖꯖꯃꯦꯟꯒꯨꯝꯕ ꯇꯧꯕ ꯍꯥꯏꯗꯤ ꯁꯤ ꯀꯩꯅꯣꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯌꯥꯅꯤꯀꯣ ꯃꯁꯤ ꯃꯤꯁꯦ ꯀꯥꯏꯅ ꯇꯧꯔꯒ ꯈꯟꯕ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯁꯦꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯉꯛꯈꯤꯕ ꯑꯩꯅꯁꯨ ꯉꯥꯡꯉꯣꯏꯒꯤ ꯀꯩꯝꯇ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯃꯨꯟꯒꯤ ꯑꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯐꯨꯜ ꯃꯨꯟꯁꯦ ꯍꯥꯔꯚꯦꯁ ꯐꯨꯜ ꯃꯨꯟ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯍꯥꯔꯚꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯠ ꯂꯣꯛꯄ ꯈꯣꯠꯄ ꯃꯇꯝꯗꯤ ꯑꯣꯏꯀꯣ ꯑꯗꯣ ꯄꯣꯠ ꯂꯣꯛꯄ ꯈꯣꯠꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯋꯦꯗꯔ ꯆꯦꯟꯖ ꯂꯥꯛꯑꯅꯤꯅ ꯍꯧꯖꯤꯛꯁꯦꯀꯣ ꯋꯦꯗꯔ ꯆꯦꯟꯖ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯁꯦ ꯆꯦꯟꯖ ꯂꯥꯛꯏꯅꯦꯕ ꯌꯨꯅꯤꯚꯔꯁ ꯆꯦꯟꯖ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯑꯣꯕꯚꯤꯌꯁꯂꯤ ꯑꯩꯈꯣꯏꯗꯁꯨ ꯆꯦꯟꯖ ꯂꯥꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯗ ꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯐꯕꯔꯣꯝꯗ ꯍꯥꯏꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩꯒꯤ ꯒꯣꯜ ꯁꯦꯠ ꯇꯧ ꯍꯥꯏꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯃꯒꯤ ꯒꯣꯜꯁꯦ ꯏꯊꯣꯛꯑꯣꯕ ꯆꯦ ꯑꯃꯗ ꯐꯖꯅ ꯏꯊꯣꯛꯑꯦꯅꯀꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯒꯣꯜ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗꯀꯣ ꯍꯥꯎ ꯃꯆ ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯦꯀꯣ ꯀꯌꯥꯝ ꯑꯔꯟ ꯇꯧꯕ ꯄꯥꯝꯒꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦ ꯑꯃꯗ ꯇꯧꯔ ꯁꯤꯗꯗꯤ ꯑꯗꯨꯝ ꯇ꯭ꯌꯨ ꯂꯥꯏꯟꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯦꯗꯤꯇꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯊꯣꯛꯑꯣꯕ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯒꯣꯜ ꯍꯥꯏꯇꯥꯔꯦ ꯆꯦꯁꯦ ꯄꯤꯛꯑꯦꯀꯣ ꯑꯆꯧꯕꯒꯨꯝꯕ ꯂꯧꯔ ꯈꯇꯪ ꯁꯥꯡꯅ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯐꯨꯜ ꯃꯨꯟꯒ ꯃꯥꯟꯅꯗꯦ ꯁꯨꯄꯔ ꯐꯨꯜ ꯃꯨꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯌꯨꯛꯇꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯛꯄ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗꯁꯨ ꯏꯟꯇꯦꯟꯁꯟ ꯁꯦꯠ ꯇꯧꯔꯒ ꯏꯁꯤꯡ ꯊꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯟꯇꯦꯟꯁꯟ ꯁꯦꯠ ꯇꯧꯔ ꯊꯛꯄ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅꯅೋ ꯍꯥꯏꯔꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯏꯁꯤꯡꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯄꯣꯠꯇꯣ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯏꯁꯤꯡꯗꯨ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯚꯤꯖꯨꯑꯦꯂꯥꯏꯁ ꯇꯧꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯐꯪꯉꯦ ꯈꯣꯠꯂꯦꯅꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯁꯦ ꯏꯁꯤꯡ ꯊꯛꯄ ꯀꯩꯅꯣꯁꯤꯃ ꯍꯥꯏꯗꯤ ꯍꯣꯜ ꯗꯦ ꯑꯃ ꯑꯩꯅ ꯏꯁꯤꯡ ꯊꯛꯂꯛꯇꯣꯏꯁꯦ ꯏꯁꯤꯡꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯈꯜꯂꯒ ꯍꯥꯞꯆꯜꯂꯣꯕ ꯑꯩꯒꯤ ꯃꯥꯏꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩ ꯍꯥꯏꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯦ ꯑꯥꯏ ꯑꯦꯝ ꯍꯦꯄꯤ ꯀꯝꯐꯔꯇꯦꯕꯜ ꯁꯦꯇꯤꯁꯐꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯦꯅꯤ ꯄꯣꯖꯤꯇꯤቭ ꯋꯥꯔꯗ ꯍꯥꯞꯄꯣꯕ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯑꯗꯒꯤ ꯅꯥꯕꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯝ ꯍꯦꯜꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏ ꯑꯦꯝ ꯍꯦꯜꯗꯤ ꯑꯕꯟꯗꯟꯁ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯁꯦꯠꯀꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏ ꯕꯦ ꯂꯤꯐ ꯔꯤꯆꯨꯋꯦꯜ ꯇꯧꯕ ꯌꯥꯏꯀꯣ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯐꯨꯜ ꯃꯨꯟ ꯃꯃꯥꯡꯗ ꯀꯩꯗ ꯌꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝꯗꯣ ꯆꯦꯛ ꯇꯧꯕꯤꯌꯣ ꯕꯦ ꯂꯤꯐꯇ ꯀꯔꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦ ꯂꯤꯐ ꯀꯩꯀꯥꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯏꯔꯒ ꯕꯔꯟ ꯇꯧꯊꯣꯛꯄꯤꯕ ꯑꯗꯒꯤ ꯃꯨꯟ ꯋꯥꯇꯔ ꯁꯦꯝꯃꯒ ꯃꯨꯟ ꯋꯥꯇꯔꯗꯣ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯃ ꯂꯩꯔꯦꯀꯣ ꯈ꯭ꯔꯤꯁꯇꯜ ꯆꯥꯔꯖ ꯇꯧꯕꯀꯣ ꯃꯌꯥꯝꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯍꯌꯦꯡ ꯇꯧꯕꯤꯒꯗꯕꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅꯗꯤ ꯁꯥꯡꯍꯜꯂꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯨꯜ ꯃꯨꯟꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯈꯔ ꯔꯤꯂꯤꯁ ꯇꯧꯍꯟꯕꯤꯌꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ